Chahi yam silaklabadi nupi na miron ba khudong thiningai oi maram asi mem khangminasi nupi oibi singi damaktadi miron ba amasung angang unaba haibasi khwaidagi chawba lanphamni haina lonei chahi yamlaga miron bana amukke hena khudong thiningai oi haina report amana phongdokhre World Health Organization WHO gi report na hai masagi chahi 35 helaba nupi singna karigumba mamitta macha uningba tarabadi miron dringai dagi hauna afaba doctor amaga ningthina tanaba mathau tai masina thobum tarana puba amadi mamit mamai pangbada khurau thanghaloi chanabi amagi matung ina khoigi khunai asida macha pakhang laisabi pharaba nupina miron baikai nei adubu matamgi khonglaina purakpa hongmana nupi oibi kaya awangba thaki mahi tamduna matik chaba mi amamam oina bohnabada thengna mayum panbagi chanabi nupi singdadi chahi khara lidapna miron bahaibasi masana tabani ana leyangi lamda lepa laitana thizin humjin badagi medical science na phana yamna khumang chaksulakpaga iroina na miron ba amadi angang unabada nupi oibi singna mayok narakpa yaba khudong thiba khara makhai hanthan mangamle adum oinamak chahi liraga miron bagi kanaba amadi mangjaba khara di adumak lei punsi mahing semdo narakpaga loina na ana layangi thabaksu phana yamna khumang chaksulaklanina miyoi ayamba punsi sangdoknarakle maram aduna mayum thengna panba amasung chahi 35 helaga miron bahaibasi thoina luba problem oina launaraktre masigi kanaba kyamarom lai haina launabasu yaudabanate chahi 35 helaba haibasi maktabu koiba langbage matam henkhiduna masagi senthok lambi amamam loina leinaraba chahi matang oibanina angang semba amadi imung manunggi thabakta hena mai onsin mangami wakhal mapung pharabanina awana punsigi singna bakaya thauna phana mayok na bangami aroibada popular news leader ki channel ase beng birib khuding mukpu thakachari